थमोगे तिलंगा लंचा कीसी की हौदन थारबी Hello इचिनाउ मयाम ngasidi khaja hause mayam khaja kamaina hoge adu jengminasi ko adu aina moida khara tengon ama moida laujare moida na oina haudoini ko khaja di ado hoji moida sini anikpa moida ne ba ko ado ai first time ai khaja haudoine aduga hoji aina thum khara hape ba ko ai gi moida dugi yambagi matungina aduga refined thau khara maga hape kaina di sina katang khoi poto smooth oinabagi ko thau hapagadi khara smooth oidana ko totpa khotpa dasu nungaiba adugi khaja dasu mahau ma hennabagi ko to kana gumbamna khoi refine je haptabida ko ghee oina hapagasu yai ko ghee pamjaba mina ghee oina hapagasu yai tasena me ke gi ghee leitabagi ghee do haptreba refine oina taure aduga ai phajana tole ko tolaga phajana kuina ngahak tolaga leidoine aduga khoi tum tolaga khoi matung khara tai torokpado ado asmain toroga tolaga leidoine bako ado phajana ai tothare aduga hoji ising hapani ko ising ja saba haptrasu jai adum aing hapasu jai bako de ising je amuk ta hapiganu khara tauna ising je hapaga totuine bako to yamna pelan basu yade ba khatang hapaga petana bagi ko toroga phajana munna totoini do aidi tan hauba tan totpase aidi kaya haite bako khoi dana loi tawbane ba ado haitasu haitane aina ngasi try tawge haina khaja hauba se try tawge haina tan se totpani do khutta ga loi nappe bako ise moida ko oibanina aduga aise yam nungai tabido oire khutta nappasida ado aido isu ai try tawrage haina kana honari ko aduga hojik se aise samaina tan se moida se totpa hore aduga katang pet khare bako aduga ina moida se makup se khara mu hapaga amuka mu ai totini bako ado aigi se katang di pet khare bako khara kan haludi haibne ba do aise katang di pet khare ado isu ai moida se hapa ga amuk kalhalini bako tolaga ado samaina phajana munna tutuni ko mayam aduga totpase loira ina phajana matum tasalle bako matum taraga ai khumjallaga ai minute 5 amuk thamgena aduga minute 5 amuk ai hoji khummaga thammani ado samaina toroga ai plate sina kupsalle bako kupsallaga ai minute 5 thamgre minute 5 tham matungda amuk yengminarasi ko hꯧꯖꯤꯛ minute 5 matungda aina sai thamgiba moida totpado amuk yengasi tasmaina tawraga leire aduga aina moida se makhada ko naptana baina moida khatang ama aina adum makup khara thadarame bako da hojik moida se jengu mayam nakhoi paibada nungaire bako do ai moida se khatang di pet khiba male ngasai pet khibaduna ko moida makup hapaga su khara pele bako da hojik ai se samaina tae khutna samaina taga sangdo khalle bako ado sangdo khallaga aise mayai da khai duine ba mayai da khairaga piece tarak duine bako ai hojik mayai da khairani mayai da khairaga hojik se tanghai ma na keno 5 thondoini piece 5 thondoine bako aduga aina ngasai khaja do magi layer 5 natraga taruk dumaina ohendoine ba ado aigidi tanghai simana layer keno tholani 5 goine tholani bako 5 halolani bako ado adumi yengminasi makha tana ado samaina ai sangdo khalle sangdo hallaga ai piece se samaina oina 5 khak thoe bako ahum sure mari surani aduga 5 sure ko aduga ngasai gi lehouba tanghai simana su amkamu piece 5 khak amkamu thone bako punna kaino gi moida tengkot amana piece 10 ne ba thoise ko ado yengminasi mayam samaina tawraga ai tan se tae do ai tan takpasi su ai kaya haite bako nahang gi akhoi dana loina tan hobagi se dana loina tawbane ba aduduna ai se tan hobase kaya haite bako adudugi tan takpase yo jam wana tawna koihalini bako koibagasi koyu ka yadabido adumai tawre aduga samai tawna aise mathang manaw naina tan 10 se taklakdoine bako ado samaina khara dum phairasu kaisu kaide bako takpada phairasu kaisum kaide horen dum roll oina tarakdoimina phaidok phaijen oirasu kaim akaiba leite bako adudugi samaina khara pana tawo mayam takpa matamda ko tharagadi kaino tawreba munbasu munphaloi bako kuina janganeba munbasu aduga khara paradi
ꯀꯩꯅꯣꯗꯨꯁꯨ ꯈꯖꯥꯗꯨꯁꯨ ꯀꯥꯝꯈꯠꯀꯅꯤ, ꯑꯗꯩꯗꯤ ꯆꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯤ, ꯑꯗꯒꯤꯗꯤ ꯏꯟꯖꯥꯡꯅꯁꯨ ꯃꯨꯟꯒꯅꯦꯕꯀꯣ꯫ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯄꯥꯅ ꯇꯧꯔꯒ ꯇꯛꯏꯅꯦꯕ꯫ ꯑꯗꯣ ꯄꯥꯅ ꯇꯛꯄꯗ ꯁꯦꯒꯥꯏꯕꯒ ꯌꯥꯎꯔꯦꯕꯀꯣ, ꯑꯩꯗꯤ ꯍꯩꯇꯕꯅꯤꯅ, ꯇꯟꯁꯦ ꯇꯛꯄꯁꯦ ꯀꯌꯥ ꯍꯩꯕ ꯋꯥꯠꯄꯅꯤꯅ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯁꯤ ꯃꯐꯝꯁꯦ ꯈꯔ ꯁꯪꯗꯣꯛꯑꯦ, ꯁꯤꯗꯩꯁꯤꯗ ꯇꯟ ꯇꯛꯄꯁꯦ ꯍꯥꯞꯄꯛꯀꯦꯅ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯟ ꯇꯛꯄꯁꯦ ꯍꯥꯞꯄꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯊꯪ ꯅꯦꯛꯁꯀꯤ ꯑꯃꯨꯛ ꯇꯟꯁꯦ ꯇꯛꯑꯦ, ꯇꯟꯁꯦ ꯇꯛꯄ ꯍꯧꯔꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯟꯁꯦ ꯇꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯟꯗꯛ ꯇꯛꯏꯕ ꯇꯟ ꯇꯛꯄꯁꯤꯅ ꯑꯩꯅ ꯅꯠꯇꯦ, ꯑꯩꯈꯣꯏ ꯗꯥꯅꯅꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯗꯥꯗꯤ ꯇꯟ ꯇꯛꯄ ꯍꯩꯇ꯭ꯔꯗꯤ ꯑꯃꯨꯛ ꯎꯔꯨꯒ ꯂꯩꯔꯒ ꯀ꯭ꯔꯣꯛ ꯀꯣꯏꯍꯟꯕꯅꯦꯕꯀꯣ꯫ ꯃꯥꯗꯤ ꯇꯟꯁꯦ ꯁꯨꯝ ꯍꯧꯕꯅꯤꯅ ꯇꯟ ꯇꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯌꯦꯕ ꯑꯩꯈꯣꯏ ꯗꯥꯗꯤ꯫ ꯑꯗꯣ ꯑꯩꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨꯒ ꯗꯥꯅ ꯑꯃꯨꯛ ꯇꯛꯄꯤꯔꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯄꯨꯈꯝ ꯑꯃ ꯎꯞꯊꯣꯛꯑꯦꯕꯀꯣ꯫ ꯄꯨꯈꯝꯁꯤ ꯃꯊꯛꯁꯤꯒ ꯑꯩ ꯃꯣꯏꯗꯥꯒꯤ ꯑꯇꯛꯄꯁꯦ ꯔꯣꯜ ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯟꯁꯦ ꯊꯝꯃꯒ ꯑꯩꯅ ꯔꯤꯐꯥꯏꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯩꯔꯦ꯫ ꯔꯤꯐꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯇꯟ ꯃꯄꯥꯛꯁꯤꯃ ꯔꯤꯐꯥꯏꯟ ꯈꯤꯇꯪ ꯍꯥꯞꯄꯒ ꯅꯥꯟꯗꯣꯏꯅꯦꯕꯀꯣ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯣꯏꯗꯥ ꯃꯀꯨꯞ ꯈꯔ ꯂꯧꯋꯦꯕ ꯑꯩꯅꯀꯣ꯫ ꯃꯣꯏꯗꯥ ꯃꯀꯨꯞꯁꯤꯃ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯏꯁꯜꯂꯦ, ꯍꯣꯔꯦꯟ ꯑꯃꯒ ꯅꯞꯇꯅꯕꯒꯤꯅꯦꯕ꯫ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯁ ꯑꯣꯏꯅ ꯁꯦꯝꯕꯁꯨ ꯌꯥꯏꯑꯕꯀꯣ, ꯃꯣꯏꯗꯥꯒ ꯔꯤꯐꯥꯏꯟꯒꯁꯦ꯫ ꯑꯗꯣ ꯑꯩꯗꯤ ꯄꯦꯁꯇꯣ ꯁꯦꯝꯗ꯭ꯔꯦ, ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ꯫ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯅ ꯇꯟ ꯑꯃꯃꯨꯛ ꯂꯣꯜꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯔꯤꯐꯥꯏꯟꯁꯤ ꯇꯩꯔꯦ꯫ ꯔꯤꯐꯥꯏꯟꯁꯦ ꯑꯍꯥꯟꯕ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯄ꯭ꯔꯣꯁꯦꯁꯁꯨ ꯆꯞ ꯃꯥꯟꯅꯩꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯔꯤꯐꯥꯏꯟꯁꯦ ꯈꯔ ꯍꯥꯞꯄꯒ ꯈꯨꯠꯅ ꯐꯖꯅ ꯅꯥꯜꯂꯅꯤ, ꯑꯗꯨꯒ ꯃꯣꯏꯗꯥ ꯃꯀꯨꯞꯁꯦ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕꯀꯣ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯟ ꯇꯛꯈꯤꯕ ꯇꯟ 5ꯗꯣ ꯑꯗꯣ ꯃꯊꯪ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦꯕꯀꯣ, ꯂꯣꯏ ꯆꯞ ꯃꯥꯟꯅꯩꯕꯀꯣ꯫ 5ꯃꯛ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ, 5ꯃꯛ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯔꯣꯜ ꯇꯥꯔꯛꯇꯣꯏꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯅ ꯃꯥꯟꯅꯅꯕꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯆꯤꯡꯉꯒ ꯃꯥꯟꯅꯍꯜꯂꯤꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯣꯜ ꯇꯥꯕ ꯍꯧꯔꯁꯤ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯔꯣꯜ ꯇꯥꯕ ꯍꯧꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇ ꯀꯛꯑꯒꯁꯨ ꯌꯥꯏꯑꯕꯀꯣ꯫ ꯑꯗꯩꯗꯤ ꯕꯣꯛꯁꯀꯤ ꯇꯥꯏꯞꯇꯨꯒ ꯀꯛꯇ꯭ꯔꯦꯕ, ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯦ, ꯌꯨꯝꯒꯤ ꯆꯥꯅꯕꯅꯤꯅ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯌꯥꯏꯌꯦꯅꯀꯣ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯔꯣꯜꯁꯦ ꯇꯞꯅ ꯇꯧꯔꯒ ꯔꯣꯜꯁꯦ ꯇꯥꯔꯦꯕꯀꯣ꯫ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯇꯣꯟ ꯂꯣꯝꯁꯦ ꯅꯞꯁꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯣ ꯑꯩꯅ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯞꯅ ꯇꯧꯔꯒ ꯅꯞꯅꯕꯒꯤꯀꯣ꯫ ꯁꯤ ꯅꯞꯇꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯍꯧꯔꯛꯄꯗ ꯑꯃꯨꯛ ꯀꯥꯊꯣꯛꯑꯒ ꯂꯩꯅꯤꯗꯅꯀꯣ, ꯑꯗꯨꯗꯨꯒꯤ ꯐꯖꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯇꯞꯅ ꯈꯨꯠꯅ ꯇꯧꯔꯒ ꯅꯞꯁꯜꯂꯤꯅꯦꯕꯀꯣ꯫ ꯅꯞꯄꯒ ꯑꯗꯨꯗꯒꯤꯗꯤ ꯇꯞꯅ ꯑꯩꯅ ꯄꯨꯈꯝꯁꯤꯗ ꯇꯛꯑꯦꯕꯀꯣ꯫ ꯈꯨꯠꯅ ꯌꯥꯝ ꯀꯟꯅ ꯅꯠꯇꯦꯀꯣ, ꯇꯞꯅ ꯇꯧꯔꯤꯅꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯤꯁ ꯀꯛꯇꯣꯔꯦ꯫ ꯄꯤꯁ ꯀꯛꯑꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯇꯪꯈꯥꯏ ꯃꯣꯏꯗꯥꯗꯨꯅ ꯄꯤꯁ ꯀꯌꯥ ꯊꯣꯛꯀꯦ ꯌꯦꯡꯉꯨ, ꯄꯤꯁ 1, 2, 3, 4, 5, ꯑꯗꯩꯗꯤ 6, ꯑꯗꯩ 8, ꯑꯗꯒꯤꯗꯤ 9, 10, 10 ꯊꯣꯛꯑꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩꯒꯤ ꯃꯣꯏꯗꯥꯁꯦ ꯈꯤꯇꯪꯗꯤ ꯄꯦꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯁꯤꯁꯦ ꯇꯟꯁꯦ ꯇꯣꯠꯄ ꯃꯇꯝꯗ ꯃꯣꯏꯗꯥꯁꯦꯈꯔ ꯀꯜꯍꯜꯂꯨꯀꯣ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯇꯛꯄ ꯑꯃꯨꯛ ꯍꯧꯔꯦ꯫ ꯉꯁꯥꯏꯒꯤ ꯄꯤꯁꯇꯣ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯛꯂꯛꯏꯅꯦꯕꯀꯣ꯫ ꯁꯨꯃꯥꯏꯅ ꯇꯛꯑꯒ ꯑꯃꯨꯛ ꯊꯝꯃꯦ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯔꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯛꯇꯣꯏ ꯅꯠꯇꯦꯀꯣ, ꯇꯞꯅ ꯇꯧꯔ ꯇꯛꯇꯣꯏꯅꯦ꯫ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯟꯊꯠꯀꯅꯣꯕꯀꯣ, ꯇꯞꯅ ꯇꯛꯎꯕ꯫ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯛꯄ ꯃꯊꯪ ꯇꯛꯄ ꯍꯧꯔꯦ ꯑꯩ꯫ ꯑꯗꯣ ꯑꯇꯛꯄ ꯄꯨꯝꯅꯃꯛꯇꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯧꯕ ꯍꯧꯔꯅꯦꯕ꯫ ꯑꯗꯨꯗ ꯔꯤꯐꯥꯏꯟꯁꯤꯒ ꯍꯥꯞꯄꯦ꯫ ꯑꯩꯅ ꯔꯤꯐꯥꯏꯟ ꯍꯥꯞꯄꯁꯦ, ꯔꯤꯐꯥꯏꯟꯁꯦꯈꯔ ꯂꯤꯛꯈ꯭ꯔꯦꯕꯀꯣ꯫ ꯑꯩꯈꯣꯏ ꯗꯥꯁꯨ ꯎꯍꯧꯗ꯭ꯔꯦ, ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤ, ꯔꯤꯐꯥꯏꯟꯁꯦ ꯂꯤꯛꯃꯟꯈ꯭ꯔꯦꯅꯀꯣ, ꯈꯔ ꯌꯥꯝꯅ ꯍꯥꯞꯀꯗꯅꯦ꯫ ꯑꯗꯨꯅ ꯈꯤꯇꯪ ꯀꯥꯝꯈꯠꯄꯁꯨ ꯋꯥꯠꯈ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯔꯤꯐꯥꯏꯟꯁꯦ ꯂꯤꯛꯈꯤꯕꯗꯨꯅꯀꯣ꯫ ꯑꯗꯨꯒ ꯃꯩꯁꯦ ꯇꯞꯅ ꯂꯩꯊꯔꯒꯀꯣ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯗꯣꯏꯅꯤ, ꯌꯥꯝꯅ ꯂꯩꯈꯠꯄ ꯌꯥꯗꯦꯕꯀꯣ꯫ ꯃꯩ ꯀꯟꯕ ꯇꯥꯔꯒꯗꯤ ꯁꯣꯝꯗ ꯃꯊꯪꯁꯦ ꯀꯥꯁꯟꯒꯅꯦꯕꯀꯣ꯫ ꯑꯗꯨꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯦꯌꯔ 5 ꯇꯧꯈꯤꯕꯅꯤꯅ ꯃꯅꯨꯡꯁꯦ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯃꯩꯁꯦ ꯇꯞꯍꯜꯂꯒ ꯁꯤꯁꯦ ꯇꯥꯎꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯕ ꯇꯥꯔꯒꯗꯤ ꯔꯤꯐꯥꯏꯟꯁꯦ ꯈꯔ ꯌꯥꯝꯍꯜꯂꯨꯀꯣ꯫ ꯑꯩꯁꯦ ꯈꯤꯇꯪ ꯂꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯅ ꯆꯤꯅꯤ ꯂꯣꯜꯂꯦꯕꯀꯣ꯫ ꯆꯤꯅꯤ ꯂꯣꯟꯕꯁꯤꯁꯨ ꯃꯍꯤ ꯈꯔ ಲಾꯡꯗꯣꯛꯈ꯭ꯔꯦꯕ꯫ ꯑꯗꯨꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤ ꯃꯨꯜꯂꯛꯑꯦ, ꯈꯖꯥꯁꯦ ꯃꯨꯟꯕ ꯈꯔ ꯍꯧꯔꯦ, ꯈꯖꯥ ꯃꯥꯜꯂꯛꯑꯦꯕꯀꯣ꯫ ꯃꯥꯒꯤ ꯈꯖꯥꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔꯦꯕ꯫ ꯑꯗꯣ ꯁꯣꯝꯗꯅ ꯑꯃꯨꯛ ꯆꯤꯅꯤꯁꯦ ꯀꯟꯅ ꯑꯩ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯤ, ꯁꯣꯝꯗ ꯑꯃꯨꯛ ꯈꯖꯥꯁꯤ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯩ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯌꯥꯝ ꯋꯥꯔꯦꯕꯀꯣ꯫ ꯑꯗꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯁꯤꯅ ꯃꯊꯪꯗ ꯇꯛꯈꯤꯕ ꯀꯩꯅꯣꯗꯨꯅꯦꯕ, ꯈꯖꯥꯗꯨꯅꯦꯕ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ
ꯑꯃꯨꯛ ꯍꯧꯔꯦ ꯑꯁꯤꯗꯤ ꯈꯖꯥ ꯐꯖꯅ ꯈꯖꯥ ꯃꯥꯟꯕ ꯌꯥꯎꯔꯦꯀꯣ ꯈꯖꯥ ꯃꯥꯟꯕꯁꯨ ꯌꯥꯎꯔꯦ ꯃꯥꯟꯗꯕꯁꯨ ꯌꯥꯎꯔꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯇꯞꯅ ꯇꯧꯔꯒ ꯑꯩꯁꯦ ꯃꯨꯟꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯩꯁꯦ ꯂꯩꯈꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯆꯪꯉꯦ ꯃꯌꯥꯝ ꯃꯨꯟꯅꯕꯒꯤ ꯍꯣꯠꯅꯕꯗꯀꯣ ꯉꯁꯥꯏꯒꯤ ꯃꯩꯗꯣ ꯂꯩꯊꯔꯒ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯤꯅꯤꯁꯦ ꯀꯟꯅ ꯂꯣꯜꯂꯤ ꯆꯤꯅꯤꯁꯦ ꯑꯩꯅ ꯏꯁꯤꯡ ꯌꯥꯝꯃꯟꯈꯤꯗꯅ ꯏꯁꯤꯡꯗꯣ ꯈꯔ ꯑꯃꯨꯛ ꯍꯩꯗꯣꯛꯈ꯭ꯔꯦꯕꯀꯣ ꯍꯩꯗꯣꯛꯑꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯤꯅꯤ ꯑꯃꯨꯛ ꯈꯥ ꯌꯥꯝꯅ ꯍꯥꯞꯄꯒ ꯑꯃꯨꯛ ꯆꯤꯅꯤꯁꯦ ꯑꯃꯨꯛ ꯂꯣꯜꯂꯤꯅꯤ ꯑꯗꯣ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕ ꯌꯥꯏꯑꯕꯀꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯑꯍꯥꯎꯕ ꯍꯥꯎꯅꯀꯣ ꯕꯖꯥꯔꯗꯒꯤ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯍꯧꯖꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯦꯕꯀꯣ ꯍꯧꯖꯤꯛ ꯃꯨꯜꯂꯦꯕꯀꯣ ꯈꯖꯥꯁꯦ ꯃꯨꯟꯗꯅ ꯍꯧꯖꯤꯛ ꯆꯤꯅꯤ ꯑꯂꯣꯟꯕꯁꯤꯒ ꯊꯥꯗꯔꯦ ꯆꯤꯅꯤ ꯑꯂꯣꯟꯕꯁꯦ ꯑꯩ ꯃꯩ ꯃꯨꯊꯠꯂꯒ ꯊꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯈꯖꯥꯁꯦ ꯁꯣꯝꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯔꯒ ꯁꯣꯝꯗ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯆꯤꯅꯤ ꯑꯂꯣꯟꯕꯁꯤꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯤꯅꯤ ꯑꯂꯣꯟꯕꯁꯤꯒ ꯍꯥꯞꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯖꯥꯁꯦ ꯁꯥꯕꯅꯤꯅꯀꯣ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯧꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯖꯥꯁꯦ ꯆꯤꯅꯤ ꯑꯂꯣꯟꯕꯗ ꯍꯥꯞꯆꯜꯂꯒ ꯃꯤꯅꯤꯠ 2ꯒꯨꯝꯕ ꯅꯠꯇ꯭ꯔꯒ 3ꯒꯨꯝꯕ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤ ꯃꯅꯨꯡꯗꯁꯨ ꯆꯤꯅꯤꯒꯤ ꯑꯊꯨꯝꯕꯁꯦ ꯆꯪꯅꯕꯒꯤꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯆꯨꯁꯦ ꯐꯖꯕꯅ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯈꯖꯥꯁꯨ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯆꯥ ꯂꯣꯜꯂꯦꯕꯀꯣ ꯆꯥꯁꯨ ꯊꯛꯅꯤꯡꯉꯦꯅ ꯁꯟꯗꯥ ꯋꯥꯏꯔꯝꯅꯦꯅ ꯑꯗꯣ ꯆꯥꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯆꯥ ꯍꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯗꯒꯤꯗꯤ ꯈꯖꯥꯅ ꯁꯤꯗ ꯂꯩꯔꯦ ꯈꯖꯥꯒꯤ ꯃꯆꯨꯁꯦ ꯈꯨꯐꯖꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈꯖꯥꯁꯦ ꯕꯖꯥꯔꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯕꯣꯞ ꯕꯣꯞ ꯂꯥꯎꯔꯒ ꯆꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯥꯎꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯈꯖꯥ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯁꯤ ꯈꯖꯥꯁꯦ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯈꯖꯥꯗꯨꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯈꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯕꯣꯞ ꯕꯣꯞ ꯂꯥꯎꯅ ꯁꯨꯝ ꯊꯥꯕꯗꯣ ꯑꯣꯏꯗꯦꯕ ꯑꯩꯒꯤꯁꯦ ꯑꯗꯣ ꯑꯩ ꯇꯥꯎꯕ ꯃꯇꯝꯗꯅꯦ ꯊꯥꯎꯁꯨ ꯈꯔ ꯖꯥꯝꯅ ꯇꯧꯔꯒ ꯇꯥꯎꯒꯗꯕꯗꯣ ꯊꯥꯎꯁꯨ ꯈꯔ ꯂꯤꯛꯄ ꯃꯥꯜꯂꯦꯕ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯤꯀꯣ ꯑꯗꯨꯗꯨꯅꯁꯨ ꯇꯧꯏꯅꯤ ꯑꯗꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯇꯧꯅꯦꯕꯀꯣ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯤ ꯔꯥꯍꯨꯜ ꯈꯖꯥ ꯈꯖꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯖꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯇꯩ ꯍꯦꯟꯅ ꯋꯥꯡꯈꯠꯀꯗꯕꯗꯣ ꯋꯥꯡꯈꯠꯇ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯆꯥꯔꯒ ꯌꯦꯡꯉꯒꯦꯀꯣ ꯃꯄꯥꯟꯗꯁꯨ ꯃꯅꯨꯡꯗ ꯆꯪꯉꯦ ꯍꯥꯎꯗꯤ ꯈꯨꯍꯥꯎ ꯑꯃ ꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯍꯥꯎꯕꯩꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝ ꯊꯤ ꯍꯥꯎꯔꯝꯃꯦ ꯊꯥꯖꯗ ꯑꯩꯉꯣꯟꯗ ꯍꯪꯉꯨ 하고 싶어. 근데 이거 자 그리고 이거 자 저기 산다 와야 되네. 하우라. 쌀이 9.3이야. 가자 가보자. 그냥 그림도 잘 들어가지 뭔가. 거기 바자르기 로고 마켓이 로고 지나고 하지 그만이는 뭐 거의고 근데 하고 이 홍홍하고 잡고 싶어네 이제 매일 수시행이 되나고 싸우다 보고 이제 미도래나 아 맞다 어머니 왕한 거 통해 그래서 빨리 가자 제 소리 안 땅은 더 보내봐 진짜 아니 싸기고 저기야 상관없 이 자도 이 사이드 싸지 hả 가자 하고 제가 수단 루지 그거 mình trải chỗ mèo trắng hả ini thằng có đi ngoài rồi mà cái thằng nó lớn sao hàng đâu ạ cái hoài đi thôi thì hoài cơ đi đâu đi viewer xuống rồi मैं अपने मकसूद में ट्राई तौर चाहूँ दी पुंसाई चाहिए थी खजा तरह का होना बदल मैं हेगदी मन हो
ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯝꯕ ꯂꯤꯛꯄꯒꯤ ꯅꯠꯇꯦꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯕ ꯏꯁꯥꯅ ꯍꯧꯖꯕꯅꯤꯅꯀꯣ ꯂꯨꯅ ꯅꯥꯟꯅ ꯇꯧꯔꯒ ꯕꯖꯥꯔꯁꯤꯗꯤ ꯀꯩ ꯇꯧꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯀꯩꯗꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯁꯦꯡꯅꯃꯛꯒꯤ ꯃꯥꯔꯀꯦꯠꯇ ꯂꯩꯕꯒꯤ ꯈꯖꯥꯗꯣ ꯑꯗꯨꯗꯨꯒ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯈꯤꯇꯪ ꯀꯥꯝꯈꯠꯄ ꯋꯥꯠꯂꯦꯕ ꯀꯥꯝꯈꯠꯄ ꯋꯥꯠꯄ ꯋꯥꯠꯇꯕꯒꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯍꯥꯎꯁꯨ ꯁꯥꯊꯤꯅ ꯍꯥꯎꯋꯦꯗ ꯇꯧ ꯍꯥꯏꯖꯤꯟꯕꯩ ꯅꯠꯇꯦꯕ ꯑꯩ ꯉꯁꯤ ꯍꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯍꯧꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯨꯗꯣ ꯊꯥꯎꯇꯕꯨ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯄꯨꯀꯣ ꯊꯥꯎꯁꯦ ꯍꯧꯕ ꯃꯇꯝꯗ ꯈꯪꯗꯦ ꯑꯍꯨꯝ ꯈꯛꯇꯪ ꯆꯥꯔꯦ ꯈꯖꯥ ꯌꯥꯝ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅꯅꯦ ꯈꯖꯥꯁꯦ ꯍꯧꯕꯁꯦ ꯑꯝꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯑꯩꯅ ꯀꯨꯏꯔꯦꯕꯀꯣ ꯈꯖꯥꯁꯦ ꯑꯝꯇ ꯍꯧꯒꯦꯅꯀꯣ ꯑꯗꯩ ꯔꯣꯁꯒꯨꯂꯥꯁꯨ ꯂꯥꯜꯃꯣꯟꯁꯨ ꯍꯧꯔꯛꯀꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯔꯛꯀꯦ ꯑꯩꯅ ꯊꯕꯛ ꯁꯪꯗꯕꯒꯤ ꯉꯝꯗꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯍꯧꯔꯒ ꯏꯆꯥꯁꯤꯡꯁꯨ ꯄꯤꯖꯕꯤꯕꯀꯣ ꯑꯁꯤꯁꯨ ꯌꯥꯏ ꯄꯣꯕ ꯍꯣꯏꯌꯦ ꯃꯍꯥꯎꯗꯤ ꯈꯨꯍꯥꯎꯗꯣꯏ ꯅꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤ ꯈꯖꯥ ꯍꯧꯕꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯍꯌꯦꯡ ꯑꯩꯅ ꯑꯃꯨꯛ ꯇꯅꯧꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯣꯏ ꯑꯩꯈꯣꯏꯗꯥ ꯅꯠꯇꯅ ꯍꯧꯕ ꯃꯌꯥꯝ ꯅꯠꯇꯅ ꯍꯧꯕ ꯑꯝꯇꯪ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯑꯗꯨꯒꯤ ꯇꯟ ꯍꯧꯕꯗꯨ ꯗꯥꯅ ꯍꯧꯕ ꯑꯃꯨꯛ ꯎꯠꯂꯛꯀꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯥꯡꯃꯤꯟꯅꯔꯁꯤ ꯁꯤꯒꯅꯗꯤ